Mayambo amuka na taram nukchari hojik nungthilgi maroiba update ta maitei nongsa haiba page aduda asumna update tarokli Casper gari number muthatpa taruk taret muk moidang poklomda haithakre hairi kari anoba lalong ama amuk tarukadauri ji Makha tarakpa update ta lamnai 360 page tagi asumna breaking news haina update tarokli Kuki singgi rally khudingmak santi gi rally natte hingsha gi rally ni haina Thadok Furukki Lusingba Maikel Lamzathang Haokip na phongdokre BJP gi wangangloi amadi Thadok Furukki Lusingba Maikel Lamzathang Haokip na Manipuri Kuki miyam na pangthokpa peace rally khudingmak hingsha gi numit ni haina phongdokre Makha tarakpa update ta Kuki militant sing ngarang chathakiba attack aduga mari leinana ambulance gari da tongnuna chathok chasin tawre haibagi matangda asumna Manipur News Hour na update tarokli Kuki lalaubu singna matau karamna ambulance sizinaduna lal chalap lebano haibasi achaw wahang ama oiri haibo ambulance asida Kuki militant singna saba thakpagi mamisu mayak seng uri gari asigi akupa details punamak phanglabanina masida chenariba miyoi sing mari leinaba concern department na tijinbiyu haina su phongdoknarakli